Imister TV Ming Tabiru Singu Tamkuanarima Kurumzadi, Donina, Nasigi, Muraba Pau, Pizeri. Research methodology, research ethics, and hands-on training on data analysis using SPSS Haiba Hiramda, Numit Mangani Satagadawa National Workshop, Nasidagi Hibokri. Basic Fire and Life Safety Highway Hiramda No Migoible Training Program Pantokre. Maruti Suzuki Company ge electric vehicle E-Vitara launch tokre. Lojana Ranchi dagi Delhi tamna pairakhiba air ambulance kaibda miyoi taret sire. Hojik mapung eba Paulo Bidasi Department of Environmental Science, Manipur University na Sindona, research methodology, research ethics, and hands-on training on data analysis using SPSS Haiba Hiramda. Numit Mangani Satagadaba National Workshop amangasi Manipur University ki Department of Environmental Science ki seminar hall hodokre. Workshop hodokre from aduda Professor S. Jibon Kumar Singh, Dean, School of Human and Environmental Sciences, Manipur University, Dr. Kontozam Khelchandra Singh, Associate Professor, Department of Environmental Science, Manipur University, Professor Kasi Marimutu, Head, Department of Environmental Science, Tezpur University, Amadi, Professor A. Rajmani Sinha, Director, Internal Quality Assurance Cell, ICAC, Manipur University, na Matangsina, Atoiba Mitung, Toramapu, Amadi, Akanaba Mitungland, Oin, Singwaina, Sarugyaki. Pangtok Kibo Workshop asi matang da Department of Environmental Science ki Associate Professor Dr. Kontuzam Khelchandra Singh na hai research tauriba Mahiroi Singh da makoi na taugadoriba thijin humjin bagi thabak sing asi kamdauna khomjin tasin gani amadi thamliba pandam adu phangnaba honabada kari karamba khulai sing sinaduna uthok kadage haibagi wakhal Loksing sing adu kangen nabab pandamda workshop asi pangthok pani numit mangani manung asida mapalam dagi yauna punna resource person tarana session kungi manungda mahiroi singda takpi tambigani workshop asida tongan ba university singdagi yauna punna research scholar yang khaina saruk yari phongdoki sama tahu mutamda SPSS na madusis na gani masigi koi hands-on training na ang koi participants singda moida data se koi pirani piraga moida koi acquire to honba koi knowledge acquire to honba gi koi session mayam laini pull-up. Honorable Chief Minister Manipur Sri Yumnam Khemsan Singha ki guidance matung ina ngasi nungthil pung aniga minute kontrawa Tabada Honorable MLA Sri S. Kunjikeshwar LS Keba Singh Amasong Honorable MLA K.S. Ibomsa Anina Honorable Union Minister Sri Nitin Gadkari Minister of Road Transport and Highways Government of India Unaduna Manipur Pivum Sokna Ladiba Road Infrastructure Sing Sengbat Pada Mateng Pangbinaba Kanabada Union Minister Gi Maikei Dagi Pangbiaba Mateng Pangani Haibagi Tajaba Pirakle Hairi. All Manipur Students Union Amsuna Quality Education Program bagi pandam da sangsilak liba campaign for total education gi makhada Mairo Singh da sathariba aran uhi yangsin bagi saruk ama oina government aided college ama oiriba Kumbi College da haukiba sahi lisingani supna kunmanga da Assistant Professor Kuntaruk Naron da hapsil number thengnare haina pawinpham amada All Manipur Students Union gi Secretary General Salam Sangkhon bana phongdokhre bang makhata na hai kumja lising amaga chamapun marfumathoi gi September 13 kumbi lamdam gi ahal singna yamna wana honaduna magi araiba puthokna duna likhat piramba hojingna Manipur lenga ki makhada recurring grant in aid phanglaba kumbi college da ojawna thabak sangnabagi namak tahum thokpa proper advertisement amadi DPC suktaw taw dabagi mathakta UGC gi guideline indana maningthong da assistant professor kuntaruk hokiba sai lisingani sumna kunma da hapsilimba se laibak thivani mang hai government gi added college am oiriba kumbi college gi principal na hokiba kumja lisingani sumna kunma gi November kunmari da phongkiba college sigi teaching staff list ta maming matha palliba lisingani sumna kunma sahida appoint tawkhiba ga loinana
college join taukiba assistant professor kuntaruk ase college asida oja ama oina appoint taunaba tahum thopa proper advertisement taukide DPC pangthokide loinana infam thokpa UGC gi guideline gi wangbada oja sing ase naron hap kibani college asida LDC lab assistant amsung lab attendant oina thawak tawwa non teaching staff ahum associate professor kuntaruk naron hapsin khiba asigi manung da yauri imung manung mari mata sagai na tai khang sanaba sing oja oina hapsin ba yanaba RR guideline piriba tahum thokpa advertisement DPC na singba amata tawkidaba hai corruption amasung nepotism gi mayak larba khudam amani hairi oja gi sinfam asida thabak khanba oja lawba matamda ngakhom thokpa guideline sing amadi niyom chumba mongda tawbi haiba wafam asi thamjari amadi namdam asigi laik laisu hairaba isilinau singnasu yamna dignity laina amadi laipak macha taba mongda ojagi sinfam asida changnabo hanabiu haiba wafam emsuna appeal tawjari Basic Fire and Life Safety Haiba Hiramda Nomigoiba Training Program among us Tawali Fire Substation the Pangto Creek Manipur Fire Service Department Sinduna Pangto Kiba Training Program to the Tawal District School College Gay Testing Amsung non testing staff sing Nasaru Yaki Training Program to the Manipur Fire Service Department ki Director N Navasandra Station Officer Kaidem Surchandra Amasung Tawal Fire Service Substation ge Officer in Charge KS Satish Luang na Basic Fire and Life Safety ki matang da demo tawduna training singda takpi tambike ngasi training aduda Tawal Kaksing Amasung Fire Substation ge Officer amadi staff singsu saruk yaki Maruti Suzuki Company ki ahanba puthokpa electric vehicle Vitara Singmairong da leiba Eastern Motor gi Nexa Singmairong da launch tawkre thoram aduda Transport Director Khuman Daina Director of Environment and Climate Change Dr. T. Brajkumar Amadi former Professor and Head of Urology Department RIMS Professor Dr. Sinam Rajendrana Mithungnen Singh oina saruk yaki Thom Gamari Lenana, Director Transport Kumantem, Dinana Hai, Malemgi Aying Asagi Kalkaya, Kaitrakliba Ase, Kananaba Haiduna, Malegimapam Kudinga, electric vehicle, Sinabagi Sangs to Nomagi, Masing Hengalakli. Electric vehicle, Sinaba, na pollution, Tokpagi Sang, Hantahanba Gami, Haiva Se, Mipum Kudinga, Kangra Wapam Amani, Manipurasu, e vehicle, Sinabagi Masing Ase, Nomagi Hengalakli. E-vehicle ki charging issue kayadi mayok nari haiba vehicle sing ase hojik phawgi oinadi makhoi masa masagi mayumda charging tawbanatana atopa option amata leitri transport department su asigumba charging point gi matangda lengak ki mari leinaba singa khanaba haure athubada e-vehicle charging point kaya petrol pump singda natraga mafam chaba kharda thamnaba honorgani haina phongdoke Iram da masida tongan ba maike kaya dagi satrakliba singnaba kaya Manipur ge integrity apun bagi saktam thugainaba amade tungi mirol kaya bu manghannaba honragliba sida Treaty of Yandabo adubu nahunana ningsing duna apun bagi saktam sagatnaba honamina si haina AAP Manipur ge state coordinator Bishwanath Thingnamna phonrokli wafamase Aam Aadmi Party Manipur sinduna Treaty of Yandabo Sahi Taunakiba Sahi Sani Surakpagi Ningsing Tharunga Loinana Andro Kendra independent candidate Oina Mamangi General Assembly Mikalda Mirep Oikiba Asaibam Bele Singbo Okpagi Tharunga Mari Lenana Mahana Pondo Kivani Manipur Press Kapta Pangto Kiva Throm Adu Gamari Lenana Mahagna Makata Aduna Hai Idamdam Kalipak Asibu Amukana Tungi Mirol Ginamakta Ningkha Tamnava Honabada Tawai na Pontapi Kiba Matamadugi Ipa Ipu Sing Adobu Nahuna Nixing Duna Ikai Kunava Utpagalonana Nasigi Mirona Lambda Masibu Hosik Maset Tana Tugaina Honrak Liba Kaya Sigi Mayokta Amato in a Punat let me say Fongdoke Tagi Apun Bagi Bangalama Numit nasi Nahuna Ningsing Duna Puna Sagat Minabaga Loina Akoi Iram the Manipur Kanglai Paksi Damak
पुन्ना लेमिन्नसी हाइब पाउजेल दु अदुगी दमक्ता आम आदमी पार्टी नंगसिगी नुमित निंगसिंग नुमित अखोइगी ट्रिटी ऑफ यंदाबुगी अदुगुंबा साइन तौनगिबा नुमिसे अखोइ निंगसिंग जबनी मसिगी थोरमसे अखोइ पांगथोक जबनी Ngasigi Thromaduda W. No Kumar Singh, retired professor, Manipur University, Amadi Dr. Puyam Rakesh, independent researcher na Thoromapu Singoina Saruk Yaki. Bharat Pumba Pangtok Liba Bikshit Bharat District Level Youth Parliament 2026 Jiribam District Tasu District Level Round Zeri College na Institute Oiduna Lak Iba February Kunipan Lissingani Sumna Kuntarukta 50 years of emergency lessons from Indian democracy Haiba Timda Ziri College multipurpose hall of Pangtok Lani Thoramasi Sai Trimpan Kunmanga Pawgi Manung the Labor Naha Kudimagna Saruk Yabi Agani Maramaduna Thoramasibu Mapung Pahanaba Mipung Kudimagna Saruk Yabi Haina District Nodal Officer NSS Unit Ziri College Gi Okram Radesham Singana Thadrok Pa Cyril Amana Pongdrokli Manipur da Seliba Gari Singna Thenglabda Mars Tha Pawgi Manungda Gari gi number Singado Maitei Mayekna Thadrabadi Maitei Irol Iek Loin Silon Apunbalup Milal Kali Pakna Lakolakpa Tabakta Masa Masana Texak Puzagadavani Haiba Lup Asigi Maikei Dagi Miam the Kangalakli Wapamase Nasi Passenger Puriba Gari Singi Parking the Satuna Gari gi Association Sing Aduna Ngamgadaba Numit Pawgi Manungda Maitei Mayekna Sauna Thanaba Yanase Pibagi Kongsata Milalgi Pautakloi Sadokpam Tomba Mangang Pondok Kivani Mahang Makata Hai Milangi Maikidagi Hana Mamang Dagi Lautok Kivagi Matung Ina Nase Gari Parking Sing the Satuna Association Gi Mio Sing Unavasat Pani Association Gi Mio Singa Unava Matamda Makogi Maikidagi Soidan Maitei Mayekna number Tagani Haibagi Tajabasing a deep Piraklay Masigalona Gari Sing Aduna Satiba Lam Adusu Maite Mayekna Tabiu Loinana Lanaigi Tona Diba Gari Masa Singsu Soidana Maite Mayekna Sauna Tagadabani Masida Tarakta Sing de Adudi Masa Masana Texak Puzagadabani Lol Mayek Saput Nava Honavada Ekoi Kuding Maki Todang Yamna Sawi Aikoina Isagi Mayek Asi Sinaba Sinanaba Honavada Amaga Mateng Panagadabani Milana Tamli Wapamase Kanagumba Amatada Nampuda Haibanate Puna Hona Minagadabani Haiba Wakalon Adoni Aikoi Association Gi Malakta Laglam de Haiba Wapam Tidana Isana Isagi Itaudangni Kalaga Mayek Asi Tabigadabani Loinana Nasi Milalgi Thomi Singaloina Director of Language and the Implementation Gi Director Radha Kantaga Ayupung Mapan Adwaida Unarure Unakibaduda Lol Mayek Asibu Sakon Nabagi Matang the Su Wapam Sing Kanaki Makatanasu Lakliba Marski Tang Tramarida Amhana Paminagani Haina Fondoki Lujin Loya Kuding Makizu, I call Loina Gari number Tabaze, Sisangalakani, the Wadaba Coin Hizerizi, Hanagi, Garmingi Ladiba, Akogi, INDZ, Shishopitaba, IND Sokana, Ladiba, number Ado, Mitamina Sound Tabiu, Luna Magi Chieliba, suppose Akari Haitare, Kogi, parking Purido, Momingo Haitare, Tonghong Lakshmi Chamber Buhairo, Adagi. Lagliba Assam Assembly Mikalda Saruk Yanaba Kasargi 117 Board Collab Constituency BJP Gi Midep Oina Saruk Yanaba Maitei Masa Lucky Babu Gi Mikal Gi campaign Kan Satari Tazabaya Pawilikul Amana Lucky Babu Kasargi 117 Board Collab Constituency da BJP Gi ticket Pangbayana Lady Hairi Matam Kuina Assam Gi Manipuri Masa Singh Maraktagi political representation Ama Yawa Ngamdaduna Lakliba say Handak BJP Lenga Lakibada BJP Gi ticket Pirak Lagani Soidana Mai Pakani Haina Tazanari Guati Dangarang BJP Gi Maruiba Taupuba Singa Unakre Hairi Mana Assamgi Organizing Secretary Ravindra Raju Amasung Assam Pradesh BJP President Dilip Saikyaga Unaduna Mikhal Gi Matang Amadi Miyamna BJP Tazariba Sigi Matang da Suwari Sanaki Hairi Saliba Tasiki Hokiba Tangtra Tukta Hero Part 3
Taurangam Laikai dagi sahi trama thoi tangai bi nupi masa amabu Laikai adumukta dagi Hairo Police Station da Assistant Sub Inspector oiba Ningthaujam Mahendro sahi yankhai manga apokpa laikhidraba and Modumangol na nupi oibigi izat mahan khibagi thaudopu Poirel Laimarol Maira Paibi Apunba Manipur Amade All Manipur Women's Voluntary Association na akan bamongda yaning de phongrok lei asugum ba tho ning da ba thodok asida aikhoibu ngakpi sen bagini haina laiba Manipur Police ke mioi amana satrem leba thong ase yamna laibak thibani thodok asida seneba mioi asibu atumo tamda maragi matung ina matik saba serak pige dabani loinana khunai asigi sanabigi wangmada saiba mioi ase lengan matam sana warak watem bagal loinana matungda amuk hana asigum thodok thodok tanaba akan mamieng sangbiu haina su phongrok lei Bishnupur District ki Manung Sanba Isok Awang Laikai dagi Indian Red Cross Society Bishnupur District Branch ki Secretary su oidiba Dr. Huidrom Roman Amadi Life Member Thaibe magi Machanupa Dhanasandra Huidrom ki kunga taret suba mapok numit 19 February bu Ningsing ba oina Father for the Nation haiba wakhalonda nomugi oiba lemna amadi haksangi kayat blood and organ kathokpagi thorom ama Department of Transfusion Medicine RIMS Imphal ngasi pangthokre thoromatu Indian Red Cross Society Bishnupur District Branch Sayata Foundation Bharat Vikas Parishad Bishnupur Prant Department of Transfusion Medicine RIMS Max SBTC amadi NHM Manipur punna kusam naduna sinduna pangthok pani throm duda Indian Red Cross Society Manipur State Branch ki State Blood Coordinator Thoksom Goktam Dr. Roman gi apokpa iboyama apokpi memsa nasanupa Dhanasandra amadi atai imung manungi miyosing saruk yakhe throm duda masagi Yakhairak suba oina kaliba IRCS Bishnupur District Branch ki Secretary Dr. Huidrom Roman lemna kat pagaloina haksangi kaya su kat khi loina volunteer singsu lemna kat khi thomduga mari lena thoksom goktona phono khibda birthday ni haiduna cake kaktuna saksa haijan naba amade isai nomai tawduna matam amade sel mahan bagi thabak tolse madugi mahutta agamba thakta amade haksangi kaya katuna mioi bagi punse kanbada saru yarasi aikoi haksang asi sirum matungda mai thadokuna mahan gadabagi mahutta haksangi kayat khara katlaga punsi lomgadoraba mioi singi punsi kanbiba ngamlagadi aikhoigi isa laikhidrabasu haksangi kayat kharadi ahingba oina lehaugadoribani haike Dr. Romena phongdokibada hojiki matamda state asigi mioi ayamba masagi asengba date of birth haiba ngamjadre masigi maruiba maramdi high school gi authorities sing principal headmaster amadi clerk singna form fill up matamda mairoi singna Aadhaar amadi birth certificate pina yengba tanbadagi 1st January 1st February 1st March haina date of birth hekta mention bana maram oiraga mioi khudingi tungi punsida personal record ta achauba akaiba tholi amadi awawa piri mahak masasu amadi mahaki masanupa amadi masanupi gisu school na lana date of birth Pansin badagi madu sumthokna ba hona bada arembada khabar da hapa affidavit ihanba question senba matam mangan banatana asoba awaba mayok nei bagal loina asoba senpam sale maramasina school authorities singna mairoi khudingi mama mapa pokpiba mama mapa na piriba date of birth ta sumna panbiu atopa numit amada amuk mairoi singbu nauna pokpiu haina phonokhi Ranchi dagi Delhi tamna parakba air ambulance sama kaiwi thodokta plane adu tongba mioi taret mak sire haina report amna phongdrok lei thodok adu Jharkhand gi Satra district ta thokibani district asigi deputy commissioner Kirti Sriji na phongdokhibagi matung ina marai bak thi khar plane adu captain Vivek Vikas wagat na pai khibani Captain Sabra Rajdeep Singha co-pilot oikibani medical team amasung passengers sing dusu thodok adu punna sekhi laikhidraba mioi tarima ki thawai yaudra haksang sing pangbangam le haina sub division police officer Subham Kham Delwana phongdoki Redbird Airways Private Limited na salaiba C90 aircraft adu Ranchi dagi Delhi tamna paibagi lambida khanghodana Jharkhand gi Satra district ta tasin khi
plane adu hek paikhikraba matung makha tana pau phonba ngamkhidabani haina DGCA na phondoke Amaram dasu mayai thangba Andaman Island ge awang thangba sarukta leiba Mayavandar town da landing tawgudaba pawan helicopter ama kaiduna samudra tasinkhre helicopter dur me tarek tonglaki passenger sing adu de asoka pan yahodre haidi thodo adunga seyuk pung mapan ge makhai tarak pa adwai da thokibani helicopter adu crew member ani amadi passenger manga ga loinana Port Blair ge Sri Vijaya Puram dagi ayuk pung nipan makhairom tarak pa adwai da take off tawkibani passenger flight adu Rangatta tarmatung Mayavandar da Lakivani Haina Pawan Hansky Wangalo Emana Hairi Hauzik Aruibada Maroi Pawan Pijari Research methodology, research ethics, and hands-on training on data analysis using SPSS Haiba Hiramda Namit Mangani Satagadaba National Workshop Masidagi Hodokre Basic Fire and Life Safety Haiba Hiramda Nomoi Goiba Training Program Pangtokre Maruti Suzuki Company ge Electric Vehicle E-Vitara launch Tokre Noinana Ranchi dagi Delhi tamna parakhiba air ambulance kai da yoi taret sire ngasi hoinadi image param sanuk saba matang se lojare biamo amukana kurumjari